Ngasigi oiba tongan PS kharagi poseng collection tawbagi manungda Surchandra Judoka Semboi mitoi hairiba PS asina phongdokpagi matung ina Good Step Manipur Naga Union MNU and Zomi haiba phamasina ahan moina kadol tamjage amadi video asibu meng tabiriba punamakpu Loktak Mapao updates ke mekaidagi taramna okjabaga loinana ikai kamna uchari amasong soiki lanki bada ngakpiu haiba wafam tamjari Good Step Manipur Naga Union MNU and Zomi text translate oina Churasanpur gi manungda yum barada lairiba Kuki amadi marpunamak athuba matamda handokko masigi wafamasi amuk hanna hairak leiroi warning ni hairi PSC gi makhatana Churasanpur gi relief camp tagi nupi macha ama mangkhibadagi nupi macha adu chingnangai oiba moongda siramle hairi Zomi singna hatokpo oigini haina Kuki macha singna claim tawri nakalam romda Zomi singna su hairi Kuki singna hatokpo oigini haina claim tawri makhataba pawngai kisi haiba wafam phongdokli makha satarkpada iduning thau hairiba PSC na phongdokpagi matung ina why fighting in Churasanpur can in involvement of Kuki in Mar Paite balance is major factor translation from Mar to Paite to English to Manipuri haujik achumba thorakle Zomi gi flag mai thakiba adu Marna natte Kuki singna thabani Zomi singna makhoi gi flag respect tawi nungsi haiba ekoi khangi tawadagi Zomi gi flag singtharaga mai thaba adu ekoina natte dear brother Kuki singna ekoi gi marakta politics sanai ekoi masen nungsinadana ba honai haiba ekoi khangadabani Kuki singda afaba wakal khande afaba thabak tawde Kuki singi drug business lamkopsin ba popi thaba mayam loina khangi Kuki singna maram oiragani ekoi dasu 3 May 2023 dagi hauraga ngasi phawba pattaba mingthol phangliba ase problem asi Kuki singna toon bani ekoina singlamba taragadi ngasi ekoina thengnariba mishi mina awaba mayam ase thengnaroi Kuki singna ahanbada tuitha paida lamkhopsin ba haurai madugi matungda mising anau sum hengalai masi aikoina pangbagi thokpani Kuki singna aikogi michang saraga aikoga Zomi singa irang thoali mishi mina awabadi aikoi khaktani Kuki sing khakta nate Kuki singi interest land boundary demarcation tawbani makhoina tawriba si limit cross tawre aikoi bu respect amata yaudre aikoi Kuki singa yamna nakna khundaduna leiminai maru oina saidan khwamawi Bithel amati hopui pung hairiba mapamsing asidani aikhoida kodong thiba nangliba asisu hairiba mapamsing asidani WhatsApp group ta hairiba asi yengbiyu Kuki marna dominate tawba mapamsing da Kuki mar brothers singna naga Zomi maitai loina lohilase hairi pesasimaki makhatana Churasanpur gi irang pak loikhiroi class 2 khakta tamliba chahi nauriba angang phawwa hale we mark academy da class 2 khakta tamliba baby Mandehikim masak khangdaba kharana halamle young baipai association amadi Zomi murders association na condemn tawrakli makhatana PSC gi aroibu oina maitai dagi hena pangba tonga sandokpa leitre khangdradi kaidau irino fake news ta like share tawriba mayamasi yengu maitai gi I was tawnaba escape tawraga chenkhinaba hingnanaba laithol gi plot ase maitaina thawai yauna tonga sandoi sida mayam thajadana like share lising hena tawi ngaktro maitai gi mindset behavior ase haiba wahanghangli maitai nakhoina wahibi asigi mathakta karim tawba ngamuye nakhoidagi mana yamna hena singi haujik mahak mayum yon thoklaga mejoram da chenaba plan tawri aduna Sire haina sandohanba oirini maitaina cycle changlak tringaida chen haugadabani magi macha singdi phai adubu mapa phattabani na upai leite sigi nipasidi matu macha gi su karim khandabani pani matu macha nasu mapa asigi character yadabani iduning thogi report asi KRAKLAKSO Kuki inpi gi apunbagi meeting amada mahak masa ka khotlaga khanakhrabani report adut chumle khangbadagi mahaki michangda kana amatana lepiyu yadrabani atatai tarabani handak April thada tawgadriba Sadar Hills Bazar board ta mahak saruk yaba yararoi secretary amu hanna oiraroi iduning thona status ta iriba asidi only 10% khaktani 90% in hand da explanation tawnanaba evidence proof record oina thame investigative reporting investigative journalism hairiba adu iduning thona iriba dudagi sentence by sentence paraga iba tamu lo khangdaba yaroi kadai phawba iba yai kadai phawba iba yade munna khangadabani proof leitaba source confirm oidaba khak nganganu iganu natradi nongmada sataba yaugani tasengna langi propaganda tawge hairagana propaganda karamaina tawgani haiba adu amuk tambige public sing lan asiga mari leinana political class tawgadabani hairaga BJP Congress khomnaraga lei makhoi wakhalda
political class haiba asi magi party ki michang khomnaraga lan manungda hunnaba adu oina khali political party singdasu organization strength hengathanbada mateng pangi aduna thawai yawi rail issue dadi mayai shegai haiba wafam phongtokli makha satarakpada pura angawbani aina toromlise haiba etigi luching purel koronganba khumanna 26 January 2015 da post toromba amakhak lokhat charaga thamjage Geronimo the forgotten hero aikoina khantabagi matam thengjilakle matamnabu thengjin khrabadi phanamak honaduna su oiraroi matam amada masagi maramda chen chongduna sanajanamba Native American Red Indian the indigenous people of America ngasidi minority taduna America da Native American ukidre karigino aikoi su oirakloi hainingai leite kuiraroi mayamna thomjinduna kanglei-pakta chimi tami amatta uraroi ngasidi Native American lak ani phawba yaudre aduga mathakta phawba nongmagi muchilakle nupi angangda katu karan tawningba tawbire yamhantaba thakta leire adusu lamdam adugi asengma mapuna aikhoidasu oirakloi hainingai leite nongma miancha singna thomjilakle ise iselbu miancha singi khayatagi kanba ngamlaklaroi mitmangda uhaidana miot minai chatharaklani mikap thoklase kanglaicha mayam hayumsi daba kanglei imana wana ona thoina khangliba mitlugi pirang asibu usinadana chalasira haiba wafam thamjari makha satarakpada National Highway 2 amadi National Highway 37 da potchai puduna lakpa gari Imphal la thunglari hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari samaga humpuga nipal amadi chahumga humudra hairiba lambi asida apanba yaudana pusilakhre makhatana potchai pusilakpada khudongthiba thoktanabagi damak chinangai oiba mafamsingda security force na akanba section tarang lokhatkhi Manipur district punnamakta pamdaba thodok thoktanabagi damak chingamasung tamda punna checkpoint samaga mapan hangduna achat awang seng check tawbagi thabak satakre haina Manipur police control room na thadorokpa chirolamana khangalakli makha satarakpada nungthil pauksi ki sipong ama oiriba pawning kholdagi lokhacharaga thamjage tampaki police station taragani thoina konma mafamsingda aspat thamjinba pambagi propose tawrakre Manipur gi tampaki police station taragani thoina konma mafamsingda Armed Forces Special Power Act 1958 aspat chanahanba pambagi propose Union Home Minister Amit Shah da tawrakre hairi Union Home Minister Amit Shah yauna pangthokhiba mifam amada aspa review tawbagi matang khannarakpada Manipur gi oina tampakta leiba police station taragani thoina konma mafamsing aspat chanahanba pambagi mat mifam aduda saruk yakhiba army gi side tagi propose tawrakhibani hairiba wafam ase official Amana phongdorokpagi matung ina awang nongpoki state singi tongan mafamsingda chadariba aspa 1958 asi tangkak naina loktoktuna laklibani hauzik state sing asigi honglakliba law and order gi pibam sing nainaduna ek asi makatana chanagadra natraga loktorokadra haibagi matangda review meeting aduna state amamamta puthoktunna naineki hairi hairiba mifam aduna khana nainabada Manipur gi oina hauzik leiriba leitada pibam asi laksinaba honabada aspa chanandana leiriba tongan ba district singi police station taragani thoina konba mafamsingda aspa chananba pambagi propose tawrakhibani hairi makha satarakpada nungthil pausi gi chipong ama oiriba pawjeldagi lokhacharaga thamjage National Register of Citizens mapung phana chanadri fawba Manipur da delimitation tawba amadi constitution semtokpa yaroi haiba kokomi gi wafam thamjage Manipur State ta National Register of Citizens NRC mapung phana chanadri fawba delimitation tawba amadi constitution semjin tawba yaroi haina kokomi gi convener khuraijam athobuna ngase lamphel bata leiba coordinating committee on Manipur integrity kokomi gi office ta pangthokpa pawgi mifam amada pongdokhre mahangna makha taraduna hai yellow purup singi hakmatuna illegal immigrant singna bot hadaba yaroi illegal immigrant sing mapung phana khandoktana delimitation pangthokna bo honarakpa haibasi yamna lebakthibani handakta Manipur lengangna sasenaba voter listing humpuga taret khandokpa ngamkhiba asina constituency khudingmakta delimitation sathadringai free and fair oina voter masing thiba mathau tai haibadu mayak sengna takli NRC mapung phana chanhalaba amadi illegal immigrant sing mapung phana khandoklaba matam khakta delimitation chathaba mapung phaba oigani India lengangna su Manipur da oiriba pibam asi mamut tana khangpham thoi chin kuki narco terrorist singna chatharakliba thong sing asinadi Manipur asi hen pibam chadaba maong amada lahangani khali thogliba irang asi lengaki asoiba kaya leibanani haibasu mahakna maral sirakli mahakna hai kokomi amadi chamenariba lup singna Manipur gi yellow sing kannaba honarabasu irang asi gi warasin asi India lengaki makut lei thogliba irang asi maitai kuki anigi oiba irang amata natte irang asi India lengakna chin kuki immigrant khulai paiba singda inchinduna yellow mi oiriba maitai singi matakta thoonba proxy war amani India lengakna hairiba khulai paiba singi matakta chapchaba thabak lokhattaba irang asi lusinba ngamloi irang asi loishinge hairabadi India lengakna Manipur gi chingi mafam singda leiriba chin kuki narco terrorist singi matakta military crackdown chathaba mathau tai loinana 1950 ki matungdagi Myanmar amadi atopa leibak singdagi changsilakliba
illegal immigrant asi khandoktuna masa masa gi maram tamda halan khiba mathau tai lamdam asigi yelongmi maraktagi illegal immigrant asi khandoknaba NRC mapung phana chanhan gadabani haiki